Matam sangna wari lirudrabagi tungda ngasi amuk ahanbata hanjagadoriba warisiga mamengdi Manaba Chaphu ani. Ningthau Akbar migi Loushing bu changjeng tauba pamba ningthau ama oibana mahausaagi mataugum mahagi leiriba mantri mayam adugi marakta changjeng ama taunabagidamak mahakna sum hairaki. Ngasi darbar asida phamliba mantri nakoi sing asigi marakta aina changjeng ama tauge. Ningthau adugi waru targa mantri mayam adu kari changjeng bu oigadoriba haiduna pukningda khalladuna ipa pakhatnarami. Adudagi Ningthau Akbarna Chap Manaba Chaphu ani mayamda utladuna sumna hairaki. Yengu Chap Manaraba Chaphu ani asi nakoina khutna soktabida makoi ani asigi ketnaba aingonda haigadabani masini aigi changjeng haibadu. Sigi tungda Ningthauna mantri amamamta kausingduna Chaphu ani adugo munna yengladuna ani adu ketnaba haihannaba honai. Adubu mantri kudingmak aduna Chaphu ani adubu munna yenglabasu ani adugi khetnabadu haiba ngamande. Mantri ayambaduna Chaphu ani dugi khetnabadu haiba ngamdraba matam aduda Ningthau Akbarna Birbal bu kauduna sumna hairaki. Birbal ngasidi aigi changjeng asi nang phawu mai pakpa ngamgani haiba thajade aidi. Asi hairaduna Ningthau Akbarna Birbal bu laknai. Adubu Birbalna nokphet tawraduna Ningthauda sumna hairaki. Ningthau Chaphu ani sigi khetnaba nanai haijage. Asi hairaduna mahakna Chaphu ani adugi manungda ising big thanna hapchilli. Birbalna tawriba aduda mantri mayam adusu Chaphu ani gi khetnaba adubu kadaidanu haibadu khangningna makoichu yegnarami. Chaphu ani aduda ising hapkebai kuidana Chaphu amadagi sing yuba horaklami. Adudagi Birbalna Ningthauda sumna hairaki. Yengbiu iningthau Chaphu ani sigi khetnaba haibadu nanaina upcharibasini. Chaphu ani asi yengbada chap manajarabasu amana ahobani aduga amana ahodabani masini khetnaba haibadu. Birbalgi waru taraga Ningthauna mahausagi matawum nokladuna sumna hairaki. Chummi Birbal Chaphu amana ahobani Chaphu amana ahodabani nang sita sengna sengi adubu aina khaninglibadi nangonda kamdawna Loushing asi lakhibano haibadu amutang hayu. Birbalna iningthau aikhoina Chaphu yanphamda Chaphu leiba matamdasu Chaphu leiramliba khudimak chap manana ui adubu aikhoina maru oina yenglibadi madu yubra yudabra haiba aduni. Maramasina aina Chaphu ani asida ising haiduna yengjakhibani. Birbalna makhadana hairaki. Iningthauna ngasi bibiriba changjeng adu aigi oinadi henna luba haibadu oijakhide. Birbalgi waru targa Ningthauna leiriba mantri mayam aduda yengladuna sumna hairaki. Ngasi phawbada aina darbar asida tawrakhiba changjeng kayada matam leiba khibekta Birbalna mai paktuna lakhibani. Ngasisu mahausagi mataugum Birbalna changjeng asibu mai paklabanina darbar asida tilliba mantri mayam asigi maraktagi Birbalna khwaidagi pairaki Loushing leiba mantri haibadu oire. Masita natana Birbaldi Loushing gyan leiramdaba mioi phawba mahakka leiminarabadi Loushing gyan chelhanba ngamba mioi amani haibadu darbar asida leiriba mantri mayamnasu henna khanglamlagani. Masida mantri mayamna kari hainingi. Ningthaugi waru targa mantri mayam adusu hoi chummi Ningthau haiduna ayaba pinaraklami. Adubu mantri mayam adugi maraktagi khara ahal oiraba mantri amadi Ningthauduna hairakliba wafam aduga mantri mayamna yanariba wafam aduda mahak yaningamde. Mahakna mabuningda sumna khali Chaphu anigi khetnaba khitang khak haikhi haidunabu mahakna khwaidagi singmani haibadi yaroi. Hoi mahak khwaidagi thok mok tauba haiba mioi amani haibadi yai. Thok mok tauraga iningthaugi mamangda Loushing leiba sabagi nang handakti nang para ama soidana tambigani. Asumna mantri aduna Birbalbu para ama tambige haiduna khankraba matung numit kharanigi matungda ahal loiraba mantri aduna yengbada panglap tauraba mioi ama puduna darbada lakhi.
ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯕꯗꯨꯜꯂꯥ, ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ, ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ"꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯔꯤꯝ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯌꯦꯡꯕꯗ ꯃꯁꯥ ꯃꯎ ꯐꯖꯔꯕꯁꯨ ꯌꯥꯝꯅ ꯄꯪꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯕꯨ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯌꯨ"꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯕꯤꯔꯕꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯗꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯑꯄꯪꯕ ꯃꯤꯑꯣꯏ ꯐꯥꯎꯕ ꯑꯁꯤꯡꯕ ꯒ꯭ꯌꯥꯟ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯅꯁꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯆꯦꯒꯤ ꯄꯪꯂꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯕꯤꯔꯕꯜꯒꯤ ꯃꯌꯨꯝꯗ ꯃꯇꯝ ꯈꯤꯇꯪ ꯂꯩꯍꯟꯕꯤꯗꯨꯅ ꯃꯉꯣꯟꯗ ꯑꯁꯤꯡꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ꯫ ꯃꯍꯥꯛꯄꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯁꯤꯡꯕ ꯒ꯭ꯌꯥꯟ ꯕꯤꯔꯕꯜꯗꯒꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ"꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯑꯄꯪꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯣꯏꯅꯔꯒ ꯃꯇꯝ ꯈꯔ ꯃꯍꯥꯛꯄꯨ ꯑꯁꯤꯡꯕ ꯈꯤꯇꯪ ꯇꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯁꯤꯗ ꯅꯪꯕꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥ ꯂꯩꯇꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ, ꯍꯥꯏꯌꯨ ꯇꯥꯁꯤ"꯫ ꯕꯤꯔꯕꯜꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯨꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤ ꯅꯅꯥꯏ ꯇꯧꯖꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯏꯅꯤꯡꯊꯧ, ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯪꯂꯤꯕꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯄꯪꯏ ꯍꯥꯏꯕꯗꯨꯅꯤ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯀꯤ ꯄꯪꯕꯒꯤ ꯆꯥꯡꯗꯤ ꯋꯥꯅ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ꯫ ꯅꯣꯡꯃ ꯅꯪꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯅ ꯈꯪꯂꯒꯅꯤ"꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ, "ꯐꯔꯦ ꯅꯤꯡꯊꯧ, ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯪꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯁꯤꯡꯍꯟꯗꯨꯅ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯕꯤꯔꯕꯜꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨ ꯕꯤꯔꯕꯜꯒꯤ ꯌꯨꯝꯗ ꯏꯪꯅ ꯆꯤꯛꯅ ꯆꯥꯕ ꯊꯛꯄ, ꯊꯕꯛ ꯇꯧ ꯍꯥꯏꯔꯤꯕ ꯇꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯇ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯗ ꯇꯧ ꯍꯥꯏꯗꯨꯅ ꯇꯥꯛꯂꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯁꯤꯇ ꯅꯠꯇꯅ ꯕꯤꯔꯕꯜꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯉꯣꯟꯗ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯄꯪꯕ ꯃꯤꯒꯤ ꯃꯑꯣꯡ ꯅꯠꯇꯦ꯫ ꯃꯁꯤ ꯑꯄꯪꯕ ꯅꯠꯇꯦ, ꯑꯄꯪꯕ ꯁꯥꯕꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯕꯗꯨꯜ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯕꯨ ꯀꯜꯂꯛꯄꯗꯒꯤ ꯇꯧꯔꯤꯕꯃꯛꯇꯅꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔꯗ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯕꯤꯔꯕꯜꯕꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯅ ꯃꯍꯥꯛꯄꯨ ꯁꯤꯡꯍꯟꯅꯕꯒꯤꯗꯃꯛ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯂꯧꯈꯤꯕꯅꯤ"꯫ ꯕꯤꯔꯕꯜꯅ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯂꯧꯖꯈꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯏ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯑꯄꯪꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯡꯍꯟꯗꯨꯅ ꯄꯨꯖꯔꯛꯂꯕꯅꯤ"꯫ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯌꯥꯝ ꯁꯤꯡꯂꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯑꯗꯨꯗꯤ ꯕꯤꯔꯕꯜ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯤꯡꯂꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯎꯠꯂꯨꯗꯅ"꯫ ꯕꯤꯔꯕꯜꯅ, "ꯎꯠꯆꯒꯦ ꯏꯅꯤꯡꯊꯧ"꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯊꯦꯠꯂꯝꯕ ꯌꯥꯝꯅ ꯁꯥꯡꯂꯕ, ꯌꯥꯝꯅ ꯊꯧꯔꯕ ꯊꯥꯡ ꯑꯗꯨꯕꯨ ꯂꯣꯡꯈꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯁꯦ, ꯑꯩꯅ ꯊꯝꯂꯤꯕ ꯊꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯈꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯄꯨ"꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯐꯤꯒꯥꯎꯅꯨꯡꯗꯒꯤ ꯃꯣꯔꯣꯛ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏ, "ꯃꯁꯤ ꯌꯥꯝꯅ ꯊꯨꯝꯕ ꯄꯣꯠꯅꯤ, ꯑꯃꯇꯪ ꯆꯥꯎꯁꯦ"꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯆꯥꯛꯄ ꯃꯩꯗ ꯃꯍꯥꯛꯀꯤ ꯈꯨꯠꯇꯨ ꯑꯃꯨꯛꯇꯪ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫
ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯍꯜꯂꯕ ꯌꯣꯠ ꯑꯃꯕꯨ ꯄꯥꯏꯅꯕ ꯑꯃꯨꯛ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯈꯤ, "ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯄꯪꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯆꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯕꯗꯨꯜ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯕꯤꯔꯕꯜꯕꯨ ꯋꯥꯍꯟꯅꯤꯡꯗꯨꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯥꯕꯅꯤ"꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯕꯗꯨꯜ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯟꯇ꯭ꯔꯤ ꯑꯕꯗꯨꯜ, ꯅꯍꯥꯛꯅ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯇꯝꯕꯨ ꯃꯥꯡꯍꯟꯕ ꯑꯃꯁꯨꯡ ꯕꯤꯔꯕꯜꯕꯨ ꯋꯥꯍꯟꯅꯕ ꯁꯤꯜꯂꯝꯕꯒꯤꯗꯃꯛ ꯗꯔꯕꯥꯔ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯁꯨꯡ ꯕꯤꯔꯕꯜꯗ ꯂꯥꯜꯂꯤ ꯍꯥꯏꯖꯒꯗꯕꯅꯤ"꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯇ ꯂꯥꯜꯂꯤ ꯍꯥꯏꯍꯟꯈꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯈꯪꯍꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫